Senapati Police ki Special Operations Team SOT Assam Rifles amadi CRPF ki apunba kangbu amana Tikulen Posta achada woksing check tobada myoy amadagi opium kg 15 gram 350 phagat pangam le hairi Pharaba myoy adudi Assam gi Tinsukia Margarita dagi Tarkesor Singh chahi 95 apokpa Rajdio Singh ni Police dagi fangba pawgi matungina ngasi ayuk pung 8 rom taba duwaida Senapati District ki SP Jeb Seki Mityeng Makhada Senapati Police ki Special Operations Team SOT amadi Assam Rifles amasung CRPF ki apunba kangbu amana Tikulen Posta achada woksing check thauki Tanjadu da Army Brigadier gi VIP flag post amadi star amathetpa Innova car registration number AS23 AK5541 oiba ama escort yaudana lambida thauraga lakhi Maduda chingnabadagi check tobada gari adudagi Army amadi Ministry of Defense haina thaba nameplate ama fangki hairi Gari adu thaurakhiba Samgi Tinsukia Margarita dagi Tarkesor Singh wahangpong chathabaga loinana Gari adu makha tana check tobagi thabak chathabada gari adu dagi yethangba thongdagi Opium packet 13 yauramba thengnarakibani Opium sing adu kg 15 gram 350 rom lumi Nupa adu dagi gari mobile phone ani lupa lishing manga yauba wallet ama pan card amadi voter card su phagat ki haina pausina makha tari